अहम ममक्तद मियाम पुनमपु खुरुमजरी Diamond TV Wahong Radio na pudona laksariba face to face hariba thoroma sigidama hayengi akhona athoiba artist amaka kaujari madudi film gi taibong sida mama sabi miyam ne hena khangna biraba Longjam Lalitabi akhoi gi studio da hayeng pung ayuki taramathoi makhai taba matamda mafam masimakta da lengbirakani artist amoina thengnariba awaba nungaiba haurakkiba gi wari pumnamak akhoi khangminasi miyam nasu akhoi gi number da call tobiraga Wahong hangbiu face to face thoromasi putholiba diamond donors loinana diamond gi family masi khakta natana Lily drinking water istin Lily drinking water na co sponsored oibani miyam su sarugabiu aikoi sinjariba tonga ba artist kaya aikoi gi platform asida puroktuna awa nungai wari sanana bagi damak sinjariba face to face thorom asida adom sungsoi soidina thorom asi sarugabiu ayuki pung 13 makhai Diamond TV loinana 90.0 Wahong Radio loinana platform Nipanda Lathuk Chaba Thoromni Icecom SKTV GTPL cable loinana Elite TV Diamond TV Facebook amadi YouTube masi khaktanatana Manipur online radio app asi download tobiraga akhoi gi channel si program si live oina dom taba phongbigani yam sarugabiyo haijabo loinana punumapu khurumjari